Rasi Chakragi Matanga Inga Thagi Rasi Khangminasi 2024 Ahan Bamaktada Maitei Yeksa Mayam Khwai Pumnamakpu Aina Aigi YouTube channel Asida Mayambu Taramna Oksari Kanglecha Mayamna Aigi YouTube channel Asibu like share amasung subscribe tobiduna Aibu Tauna Happy Bagi Damak Mayambu Aina Hanna Thagachari Maitei Macha Kanglecha Mayam Khwaigi Kara Kajitang Oirabasu Mateng Kara Taujaba Ngamnaba Thagjariba Khongthang Asida Mayam Su Saruk Yabi Bagi Damak Mayambu Aina Kanglecha Ama Oina Hanna Thagachari Ngasi Mayam Khwai Pumnamakki Mafamda Aigi Oja Lai Guru Singgi Thaujaldagi Aina Haijarakpa Tanjarakpa Khangjarakpa Khori Khotpa Haibadi Rasi Chakragi Oiba Karigumba Khara Thamjage Aina Yamna Khangi Hai Haibagi Wapamdi Nachade Aigi Pandamdi Aina Aigi Oja Guru Singdagi Phangjarakpa Khangjarakpa Haijarakpa Kayabu Kanglecha Singgi Khara Khajiktang Oirabasu Mateng Khara Oiba Yagadara Khanduna Mayamgi Mafamda Thamjabani Aina Thamjaba Wa Asida Wahi Wata Kaya Asida Soikiba Lankiba Hairoidaba Haidokiba Haigadabana Hayodabana Chingba Wahi Karal Chatkiba Kaya Yaurabasu Mayamna Maitei Macha Yekcha Amani Khallaga Ngakpiu Haina Mayambu Aina Hanna Kurumjari Adudi Ngasi Khangminarasi Aikoigi Rasina Aikoida Kari Hairi Kari Haina Sintagli Haiba Kayadu Adudi Khangminarasi Inga Thagi Mesrasigi Matanga Inga Tha Asi Nungai Yaipaba Tha Ama Oina Oigadauri Wakalsu Yamna Nungaiba Tha Oigani Ningba Kudingmak Tungba Tha Oina Tatkani Honarabadi Ichak Iransu Lepa Ngamgani Laisabi Pakangi Oinadi Phaba Khara Watkani Wakal Nungai Taba Ningba Kaibagi Thongdok Watok Khara Thokpagi Ayaba Lay Kalak Mihou Chauba Mioi Kharagi Khujil Thaurangdagi Ikaiba Chopa Nangba Yabagi Akiba Laya Ariba Marup Mapang Singgi Matengdagi Chapatpa Lal Thum Changbadi Adumak Pibiri Sagai Natai Singa Kharadi Ningai Sangdana Gadauri Kha Maikeida Laiba Sagai Natai Singa Ningai Sangdana Ganu Amang Balakani Ipok Numita Turel Mapanda Mai Maka Onduna Leplaga Tulasi Mana Samaga Nepal Isingda Thadawa Ayet Pakoktuna Ningba Punamak Tungani Tabak Chatokpada Higok Matugi Pi Setpa Sijinaba Pai Tangning Lai Ipada Yaipa Tauni Jawa Yaipa Tanpangania Amuk Khangminarasi Inga Thagi Drisara Sigi Matanga Kari Hairibano Inga Tha Asi Yamna Ayetpa Marei Marang Thangba Asok Apan Nanganba Lal Thum Chatkanba Tha Oina Taugadori Lam Labna Leiba Sagai Natei Ichil Inau Singi Oiba Nungai Taba Pau Taba Yabagi Akiba Lei Yumdagi Lal Chatlu Haiba Lei Hakchang Su Nungai Pam Khangoi Maru Oina Khauriga Mitkada Khara Yetkadauri Yumda Inkolda Mahu Panba Changu Haiba Lei Khara Cheksin Biyu Nongpok Onba Laton Amada Chak Yen Sang Mathel Ahum Haptuna Umangda Hauba Ahanba Uba
ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯠꯂꯨ ꯑꯌꯦꯠꯄ ꯄꯨꯝꯅꯃꯛ ꯀꯣꯛꯀꯅꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯩꯔꯥꯁꯨ ꯑꯃꯃꯝ ꯀꯠꯂꯨ ꯂꯝ ꯆꯠꯊꯣꯛꯄꯗ ꯏꯁꯥꯗ ꯀ꯭ꯋꯥ ꯃꯄꯨꯝ ꯑꯃ ꯂꯣꯏꯅꯕ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯆꯦꯟꯕꯗ ꯇꯥꯏꯔꯦꯟ ꯃꯅꯥꯗ ꯑꯆꯤ ꯃꯌꯦꯛ ꯇꯔꯦꯠꯂꯛ ꯌꯦꯛꯂꯒ ꯊꯥꯗꯧꯋꯣ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯁꯪꯒꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯠꯇ ꯆꯥꯕ ꯊꯛꯄ ꯌꯥꯗꯦ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯄꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯤꯗꯕ ꯀꯣꯔꯧ ꯏꯄꯥꯕꯨ ꯅꯤꯡꯖꯧꯋꯣ ꯊꯧꯅꯤꯖꯧꯋꯣ ꯌꯥꯏꯐꯒꯅꯤ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯏꯉꯥ ꯊꯥꯒꯤ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯃꯇꯥꯡꯗ ꯏꯉꯥ ꯊꯥ ꯑꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯊꯥ ꯑꯣꯏꯒꯅꯤ 이khang khangawdana chawkhatpa amuksu ikhang khangawdana marai chaithaba haibadi polepham naidaba tha oina tawgadauri kanagumba chanaba chanabi amagi maramda yamna nungaiba pau kharasu taba phangani inga tha asida yum panba yabagi ayaba layya macha dhara leitaba myoi singna macha dhara phango haiba lei yumgi mising hengatlu haiba layya amaromdana lal mayeng taw haiba su layya cheksillu sana khongnang pabi amagi maikei marida chini angangba khara khara thaduna maikei ngakpa ipa maribu khurumjau yaifaba oigani chatkhiba lal amuk hanjinba ngamgani ahal lamal laita laira singda khol akanba sijinaba yade ahal lamal masak khangna chatpana yaifagani lam chatpada il machet ama isaga loinaba phai sa nga chaba khara hanthabiyu angauba machu sorarel machugi phi setpa sijinaba yamna phai nongpok ningthau ipabu thagolu chetna thongni jawo yaifaba oigani amuk khangminarasi inga thagi korkot ras karkat rasigi matangda kari haigi haibadu inga tha asi yamna nungaiba harau mathoi kaba ningba thabak khudingmak pangthokpa ngamba lalthum chawkhatpa hakchang su yamna nungaiba tha oina tawgadauri maru tawruba thabak khudingmakta mai pakpa chawkhatpa oigani irai guru haibadi shukra graha ki khongpham yamna phai asina maram oibana nupi na su khara pamganba tha oigadauri cheksin bigadaba amana lawnam chawba chawbi kanagi minam langda thudanaba khara hornabiyu machu ahumgi phiral ama hai makhal ahum lei makhal ahumga loinana nangna ningjaba taipang mapuda kachawa mayai kaba chinjak chadabana yaifaba oigani lam chathokpada langthai maton ama isada loinaba yamna phagani kanagani mari chatpa yensang napi amasung machi panba nga chaba hakchangi oina phatte cheksillu ahal lamal singi thogal matol lomna tawjarabadi taipang mapugi thawjal phangani tabak chathokpada khamen machugi phi setpa sijinaba kanaba phangani matam punamakta laining thau ipabu chetna thongni jawo yaifaba oigani amuk khangminarasi inga thagi singha rasigi matangda kari hairi haibadu inga tha asisu awa nungai animak mayoknau haiba leidi tawbadi awabaga nungaibana masing yamgani mina pirakpa pot mafam khangdana chaba yade marup mapangna chanba tha oigani marup mapangi mateng su phangani kokti khara sakhi gadauri ningba su khara kaikhi gadauri yeknaba singi sarau su khara mayok nagani yumda lal changani
ꯑꯅꯧꯕ ꯃꯁꯛ ꯅꯥꯏꯕ ꯄꯣꯠꯁꯨ ꯂꯦꯞꯄ ꯌꯥꯏ ꯒ꯭ꯔꯍ ꯃꯥꯄꯜꯒꯤ ꯊꯧꯖꯥꯜ ꯏꯉꯥ ꯊꯥꯒꯤ ꯊꯥꯅꯤꯜꯗꯒꯤ ꯂꯥꯛꯀꯅꯤ ꯊꯥꯅꯤꯜꯗꯒꯤ ꯁꯒꯣꯜꯁꯦꯜ ꯒꯨꯔꯨ ꯍꯥꯏꯕꯗꯤ ꯕ꯭ꯔꯍꯁꯄꯇꯤ ꯒ꯭ꯔꯍꯒꯤ ꯈꯣꯡꯐꯝ ꯐꯒꯠꯂꯛꯀꯅꯤ ꯁꯥ ꯆꯥꯕ ꯌꯦꯔꯨꯝ ꯆꯥꯕ ꯌꯥꯗꯦ ꯁꯪꯒꯣꯝꯅ ꯁꯦꯝꯕ ꯄꯣꯠ ꯑꯃꯠꯇ ꯆꯥꯕ ꯌꯥꯗꯦ ꯏꯃꯥꯒꯤ ꯑꯣꯏꯕ ꯂꯥꯏꯁꯪ ꯑꯃꯗ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯃꯩꯔꯥ 3 ꯀꯆꯧ ꯌꯥꯏꯐꯒꯅꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯆꯠꯄ ꯑꯍꯤꯡ ꯌꯥꯏꯔꯦꯛꯇꯨꯅ ꯂꯩꯕ ꯌꯥꯗꯦ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯥꯌꯣꯛꯅꯧ ꯍꯥꯏꯕ ꯂꯩ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯌꯣꯠ ꯃꯇꯦꯛ ꯑꯃ ꯂꯣꯏꯅꯔꯕꯗꯤ ꯌꯥꯏꯐꯒꯅꯤ ꯌꯨꯝꯗꯒꯤ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯏꯁꯪ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯕꯨ ꯆꯦꯠꯅ ꯊꯧꯅꯤꯖꯧꯋꯣ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯏꯉꯥ ꯊꯥꯒꯤ ꯀꯟꯌꯥ ꯔꯥశꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯏꯉꯥ ꯊꯥ ꯑꯁꯤ ꯈꯔ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯂꯩꯇꯥꯗꯕ ꯊꯥ ꯑꯣꯏꯒꯅꯤ ꯌꯦꯛꯅꯕꯁꯨ ꯃꯁꯤꯡ ꯌꯥꯝꯒꯗꯧꯔꯤ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯈꯔ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯒꯟꯕ ꯊꯥ ꯑꯣꯏꯒꯗꯧꯔꯤ ꯌꯨꯝꯗꯒꯤ ꯂꯟ ꯃꯄꯥꯟ ꯆꯠꯀꯗꯧꯔꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯂꯩꯔꯕꯗꯤ ꯀꯥꯏꯅꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯃꯤꯋꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯥꯏꯅꯧ ꯍꯥꯏꯕ ꯂꯩ ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯤ ꯈꯔ ꯂꯥꯡꯒꯗꯧꯔꯤ ꯑꯐꯕ ꯑꯃꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯇꯦꯡꯗꯤ ꯐꯪꯒꯅꯤ ꯃꯊꯛ ꯊꯣꯡꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯥꯟꯕ ꯃꯤꯑꯣꯏ ꯑꯣꯏꯒꯅꯤ ꯇꯥꯏꯄꯪ ꯃꯄꯨ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒꯤ ꯊꯧꯖꯥꯜ ꯂꯩꯒꯅꯤ ꯁꯥ ꯆꯥꯕ ꯌꯨ ꯊꯛꯄ ꯈꯔ ꯊꯥꯗꯣꯛꯄꯤꯌꯨ ꯊꯥꯡꯖ ꯒꯨꯔु ꯍꯥꯏꯕꯗꯤ ꯁꯅꯤ ꯒ꯭ꯔꯍꯒꯤ ꯃꯤꯠꯌꯦꯡ ꯀꯥꯔꯜ ꯈꯔ ꯂꯩꯒꯅꯤ ꯃꯤꯒꯤ ꯃꯄꯣꯠꯇ ꯃꯤꯇꯥꯕ ꯇꯧꯔꯕꯗꯤ ꯑꯃꯥꯡꯕ ꯂꯥꯛꯀꯅꯤ ꯃꯔꯤ ꯆꯠꯄ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯁꯪꯒꯣꯝ ꯑꯐꯝꯕ ꯆꯥꯕ ꯊꯛꯄ ꯌꯥꯔꯤꯕ ꯃꯈꯩ ꯈꯔ ꯂꯦꯞꯄꯅ ꯌꯥꯏꯐꯕ ꯑꯣꯏꯒꯗꯧꯔꯤ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯇꯕꯅ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯂꯩ ꯃꯆꯨ 3 ꯍꯩ ꯃꯈꯜ 3 ꯃꯩꯔꯥ 3 ꯇꯠꯅꯕ ꯅꯨꯃꯤꯠꯇ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ ꯊꯥꯗꯣꯛꯎ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯌꯦꯠꯄ ꯀꯣꯛꯀꯅꯤ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤ ꯁꯤꯖꯤꯟꯅꯕ ꯐꯒꯅꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯠꯅ ꯊꯧꯅꯤꯖꯧꯋꯣ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯏꯉꯥ ꯊꯥꯒꯤ ꯇꯨꯂꯥ ꯔꯥశꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯏꯉꯥ ꯊꯥ ꯑꯁꯤ ꯑꯅꯥ ꯑꯌꯦꯛ ꯈꯔ ꯃꯥꯌꯣꯛꯅꯧ ꯍꯥꯏꯕ ꯂꯩ ꯂꯜ ꯊꯨꯝ ꯆꯠꯂꯨ ꯃꯥꯡꯉꯨ ꯍꯥꯏꯕ ꯂꯩ ꯋꯥꯈꯜ ꯆꯔꯥꯡꯅꯒꯅꯤ ꯀꯣꯛ ꯁꯥꯒꯗꯧꯔꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯇꯦꯡꯗꯤ ꯐꯪꯉꯨ ꯍꯥꯏꯕ ꯄꯤꯕꯤꯔꯤ ꯂꯥꯏ ꯅꯤꯡꯕ ꯀꯥꯟꯅꯒꯅꯤ ꯆꯥꯕ ꯊꯛꯄꯗ ꯈꯔ ꯌꯦꯡꯅ ꯆꯥꯕ ꯐꯒꯅꯤ ꯈꯣꯡ ꯍꯥꯝꯊꯕ ꯄꯨꯛ ꯌꯦꯛꯄ ꯈ꯭ꯋꯥꯡ ꯅꯥꯕꯅꯆꯤꯡꯕ ꯑꯅꯥꯕ ꯃꯥꯌꯣꯛꯅꯕ ꯌꯥꯏ ꯃꯆꯤ ꯄꯥꯟꯕ ꯉꯥ ꯑꯁꯤꯟꯕ ꯍꯩ ꯔꯥ ꯆꯥꯕ ꯌꯥꯗꯦ ꯌꯨ ꯊꯛꯄ ꯀ꯭ꯋꯥ ꯆꯥꯕ ꯌꯦꯔꯨꯝ ꯆꯥꯕ ꯌꯥꯗꯦ ꯃꯤ ꯌꯥꯝꯅ ꯇꯤꯟꯕ ꯃꯐꯝꯗ ꯆꯪꯕ ꯑꯃꯥꯡꯕ ꯑꯣꯏꯕ ꯌꯥꯏ ꯑꯇꯣꯞꯄꯒꯤ ꯃꯔꯥꯜ ꯊꯥꯡꯖꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯌꯦ ꯂꯩꯄꯥꯛ ꯄꯣꯛꯄ ꯒꯨꯔु ꯍꯥꯏꯕꯗꯤ ꯃꯪꯒꯜ ꯒ꯭ꯔꯍꯒꯤ ꯂꯥꯡꯐꯝ ꯃꯥꯌꯣꯛꯅꯒꯅꯤ ꯐꯤꯔꯥꯜ ꯑꯉꯥꯡꯕ 3 ꯇꯥꯏꯄꯪ ꯃꯄꯨꯗ ꯀꯠꯂꯨ ꯑꯋꯥꯕ ꯂꯥꯡꯐꯝ ꯀꯣꯛꯀꯅꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄꯗ ꯀꯣꯔꯤ ꯃꯆꯦꯠ ꯑꯃ ꯂꯣꯏꯅꯕ ꯐꯒꯅꯤ ꯑꯋꯥꯡ ꯃꯥꯏꯀꯩ ꯌꯦꯛꯅꯩꯌꯦ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯆꯠꯄ ꯑꯍꯤꯡ ꯌꯥꯏꯔꯦꯛꯄ ꯐꯠꯇꯦ ꯌꯨꯝꯗꯒꯤ ꯊꯕꯛꯀꯤ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯁꯣꯔꯥꯔꯦꯜ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯁꯪꯕꯥꯟꯅꯕ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯄꯥꯟꯊꯣꯏꯕꯤ ꯁꯤꯗꯕꯤ ꯏꯃꯥꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧꯋꯣ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯏꯉꯥ ꯊꯥꯒꯤ ꯕ꯭ꯔꯤꯁꯆꯤꯛ ꯔꯥశꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯏꯉꯥ ꯊꯥ ꯑꯁꯤꯁꯨ ꯃꯃꯥꯡꯒꯤ ꯀꯥꯂꯦꯟ ꯊꯥꯒꯨꯝꯅ ꯀꯥꯟꯅꯕ ꯆꯥꯎꯈꯠꯄ ꯄꯤꯕꯤꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕ ꯌꯥꯏ ꯌꯨꯝꯗ ꯂꯟ ꯆꯦꯟꯁꯤꯜꯂꯨ ꯍꯥꯏꯕ ꯂꯩ
lal thum chawkhatkani mathak thongba singgi thaujal mipieng leigani thabak khudingmak mai pakna pangba ngamgani mioi kharaga ningai sangdanau haibasu lei machu tarekki phira lama taipang mapuda kachawa soidana ayet papumnamak kokani sa chaba yu thakpa sangomgi oiba pot chaba thakpa yade inga thagi thanindagi yeknaba pumnamakpu laksinba ngamulani irai guru haibadi sukra grahagi thaujal mipieng leigani mayamna ikai khumnau haiba laiya mayamna sakhang maikhangba mioi oigoidori ahal lamanda thakchi khasi kaiganu jingu mayamgi thaujal phangani thaba inkhang chathokpada sana machugi phi setpa napu machugi phi setpa sijinaba kanagani ipa ibungo laining thau sana mahibu chetna thongni jo amukka hena phagatkani yai phagani amuk khangminarasi inga thagi dhanu rasigi matangda kari hairi haibadu inga tha asi lanthumgi oinadi phai ichak iral chakhatpa pibiri thabak inkhang suba nombadasu chakhatpa lei marup mapangi mari ichil inaugi mari khara asokpa lei asina maram oiduna kanagumba marup sajinnaba mioi kharagi minam langda thuba yabagi akiba leiye che chang ama inabada kupna yengdana soi tobiganu thangja guru haibadi sani grahagi khara mideng karal leibana maram oibana kanagumba longnam chawba chawbi kharagi longnam langda thuduna ikaiba chopa nangba yabagi akiba lei chekhilu achikpa mafamda isadagi ahenba kana amatada thajaba tunggi punsida akaiba yamna lakpa yai lal thum mangu chatlu haiba lei yu thakanu sa nga yamna chaba mayai kaba pot sijinnaba haibasi isana isabu manghanjabaga pangkhakni hairam manga leiram manga maira manga thangja numitta thangjing ipada kachawo yaiphagani yumdagi thabak inkhang suba nomba chathokpada angouba machugi phi setpa sijinnaba kanagani matam punamakta thangjing koirel lai ipabu chetna thongni jawa yaiphaba kanaba oigani amuk khangminarasi inga thagi makar rasigi matangda kari hairino haibadu inga tha asi yamna phaba chakhatpa tha oigadori tauruba thabak khudingmak mai pakna tauba ngamgani awa maisa langba wakhal chamam naramba punamak kokpa tha oiu haiba pibiri mathak thongba singna chanba mayamna sakhang maikhangba ikai khumnaba mioi oiu haiba lei ichak iral chu lepa yabagi khudam leiya laisabi pakhang singgi oinadi nungsi chanaba nungsiba nungsibi kanagi nungsi ipak thakta tauba wakhal yamna nungaiba ningba kaya pangthokpa ngambagi ayaba lei hakchanggi oinadi i marida kidney gi marida khara asok apan lei cheksinba phagani amuba machugi phiral ama lai phidibi ama chengmut amaga lamlong ahung phangwada thangja numita thado yai phagani ayetpa kokani asinba hai amasung uti chaba yade mon makhada tairelga langthaiga thamu hakchanggi oina yamna kanaba oigani yariba makhai nongchup lam maikeida chattabana yai phagani yumdagi thabak inkhang chathokpada asangba machugi phi sijinnaba yamna kanagani nongpok ningthau ipabu chetna thongni jo yai pha tan phangani ya amuk khangminarasi inga thagi kumbha rasigi matangda kari hairino haibadu inga tha asi khoirangba wakhal loksing thoktaba
ꯊꯕꯛꯇꯤ ꯁꯨꯕ ꯃꯤꯋꯥꯁꯨ ꯇꯥꯒꯟꯕ ꯊꯥ ꯑꯣꯏꯒꯗꯧꯔꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯇꯦꯡꯗꯤ ꯐꯪꯒꯅꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯗꯒꯤ ꯁꯤꯡꯒꯗꯤ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯧ ꯍꯥꯏꯕ ꯄꯤꯕꯤꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗꯁꯨ ꯃꯥꯏ ꯄꯥꯛꯄꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯗꯧꯔꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤꯗꯤ ꯌꯥꯝꯅ ꯐꯩ ꯏꯆꯥ ꯏꯋꯥꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗꯗꯤ ꯈꯔ ꯑꯌꯦꯠꯄ ꯂꯩꯔꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯃꯍꯤ ꯈꯔ ꯂꯥꯡꯈꯤꯒꯗꯧꯔꯤ ꯊꯥꯡꯖ ꯒꯨꯔꯨ ꯍꯥꯏꯕꯗꯤ ꯁꯅꯤ ꯒ꯭ꯔꯍꯒꯤ ꯃꯇꯥꯡꯗ ꯆꯍꯤ 8 ꯃꯈꯥꯏꯒꯤ ꯂꯥꯡꯐꯝ ꯍꯧꯒꯠꯂꯛꯄꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯉꯨ ꯍꯥꯏꯕ ꯇꯥꯡꯀꯛ ꯈꯔ ꯂꯩꯒꯅꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯆꯦꯡꯒꯤ ꯌꯥꯝ ꯄꯋꯥ ꯑꯃꯒ ꯆꯤꯅꯤ ꯑꯉꯥꯡꯕ ꯄꯋꯥ ꯑꯃꯒ ꯇꯣꯠꯂꯒ ꯃꯔꯨ 109 ꯊꯣꯛꯅ ꯇꯥꯔꯒ ꯇꯨꯔꯦꯜꯗ ꯃꯥꯏ ꯅꯣꯡꯄꯣꯛ ꯑꯣꯜꯂꯒ ꯑꯃꯃꯝ ꯇꯧꯅ ꯀꯣꯔꯧ ꯏꯄꯥꯗ ꯀꯠꯆꯧꯋꯣ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯌꯨꯝꯒꯤ ꯆꯤꯡꯈꯩ ꯄꯥꯡꯕꯗ ꯌꯦꯛ 8ꯀꯤ ꯐꯤꯔꯥꯜ ꯑꯃ ꯆꯤꯡꯈꯩ ꯏꯄꯥꯗ ꯀꯠꯆꯧꯋꯣ ꯊꯥꯡꯖ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯁꯥ ꯉꯥ ꯆꯥꯕ ꯌꯨ ꯊꯛꯄ ꯇꯤꯜꯍꯧ ꯆꯅꯝ ꯆꯥꯕ ꯌꯥꯗꯦ ꯊꯕꯛꯀꯤ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕꯒ ꯁꯣꯔꯥꯔꯦꯜ ꯃꯆꯨꯒꯤ ꯐꯤꯒ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯀꯥꯟꯅꯒꯅꯤ ꯀꯣꯔꯧ ꯏꯄꯥꯕꯨ ꯆꯦꯠꯅ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯏꯉꯥ ꯊꯥꯒꯤ ꯃꯤꯟ ꯔꯥశꯤꯒꯤ ꯃꯇꯥꯡꯗ ꯏꯉꯥ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯄ ꯊꯥ ꯑꯣꯏꯒꯅꯤ ꯂꯜ ꯊꯨꯝ ꯐꯪꯉꯨ ꯍꯥꯏꯕ ꯂꯩ ꯌꯨꯝ ꯄꯥꯟꯕ ꯌꯥꯕꯒꯤ ꯑꯌꯥꯕꯁꯨ ꯂꯩ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯐꯪꯉꯨ ꯍꯥꯏꯕ ꯂꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯆꯥꯎꯈꯠꯄ ꯄꯤꯔꯤ ꯃꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯕꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯌꯨ ꯍꯥꯏꯕꯁꯨ ꯂꯩ ꯌꯨꯝꯗ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯨ ꯍꯥꯏꯕ ꯂꯩ ꯃꯆꯥ ꯙꯥꯔꯥ ꯇꯥꯟꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯐꯕ ꯀꯥꯟꯅꯕ ꯊꯥ ꯑꯣꯏꯒꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯐꯝꯊꯣꯜ ꯀꯥꯕ ꯌꯥꯕ ꯂꯩ ꯃꯊꯛ ꯊꯣꯡꯕ ꯁꯤꯡꯒꯤ ꯊꯧꯖꯥꯜ ꯃꯤꯠꯌꯦꯡ ꯂꯩꯒꯅꯤ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯊꯣꯛꯇꯕꯅ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯥꯌꯣꯛꯅꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯒꯅꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯔꯥ ꯏꯁꯥꯗ ꯂꯣꯏꯅꯕ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯌꯨꯝꯆꯥ ꯀꯩꯁꯥ ꯒꯨꯔꯨ ꯍꯥꯏꯕꯗꯤ ꯕꯨꯙ ꯒ꯭ꯔꯍꯒꯤ ꯊꯧꯖꯥꯜ ꯂꯩ ꯌꯨꯝꯗ ꯄꯣꯠ ꯆꯩ ꯑꯅꯧꯕ ꯂꯦꯞꯁꯤꯟꯕ ꯌꯥꯒꯅꯤ ꯍꯨꯏ ꯑꯃꯨꯕꯗ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯄꯤꯖꯊꯣꯛꯎ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯎꯔꯩꯔꯣꯝ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯕꯨ ꯆꯦꯠꯅ ꯊꯧꯅꯤꯖꯧꯋꯣ ꯌꯥꯏꯐꯒꯅꯤꯌꯦ ngasi aigi video asi matang asida loisinjarage mayamna aigi video asi like share comment tobiyu mayamna aigi YouTube channel asi subscribe tobiduna aibu thauna hapkatpiyu mayamna karigumbada hainingba hangningba khangningba leibirabasu comment tobirakpa yagani aduga yamna aruba mayamda khanghaningdaba wafam leibirabadi aigi FB da oina message tobirakpa yagani mayamgi privacy gi mamal aina thamjagani aigi FB gi link video asigi description da hapchakhrabani asigumba khangbada yamna kanaraba atai su mayam ama leiri aigi mathangi video da atai amuk makha tana mathang asum mayam su khangminarasi hayum si daba mapu hong kuru si daba